Online Manipuri nungthilgi pau miyeng tabira pumnamakpu thoilai shrumna khurumjari ahanbada Maruoiba Pao. Jiri lambida manpudna lakpa gari ama electric wire da thengbadagi mai chakpadagi kanbang amhaure. National Highway 37 Imphal Jirbam lambi paringda aluminium amadi steel gi pochai puduna lakpa tata truck ama lambi da tingduna leiba electric wire da thenglubadagi mai chakre. Adum oinamak khudakta manak nakpada leiba police andishiyar PF ki kangbuna matam chana mai kanbagi thabak chathabadagi thoidokna amangata thokhidre hairi mai chakpagi thaudo ase Imphal Jirbam gi Tamenglong district ki Nungba subdivision na konba Kambiron village thokhibani gari adu mai chakle haiba hek khangbaga gari adu gi driver khulai thuna gari khambaga loinana gari adu dagi chongtharaga chenthoraki thaudo aduna maram oiraga lambi paringda aduda matam sangna gari sing chathok chasin tawba yadana leikhi hairi tarakpa update Rahul Gandhi da soyangam thoktanaba Fungyar police station da iba cherol pisinkre BJP amadi NDA gi luchingba singna Congress party gi luchingba Oiba Rahul Gandhi da open threat tawbabu yamna kana yaningdaba phongdokpaga loinana luchingba sigi punsida soyangam thoandanaba Manipur Pradesh Congress Party MPCC gi President K Megachandrana City Police Station da iba cherol ama mamang thada pisin khraba matungda Fungyar Block Congress Committee na so Fungyar Police Station gi OC da pisin kre hairi Fungyar Block Congress Committee gi President A Amo Samuel gi liching makhada Fungyar Police Station gi OC da ngarang pisin ki ba iba cherol aduda palibadi Congress gi luching ba Rahul Gandhi gi punsida asoy angam thoandana ba amadi mangonda kihanbagi thabak chatharagli si lokthok pinaba wafam sing palli hairi hatarakpa update ta mioi amagi yumda bom thamjillamle mioi amagi yumda Nongmei Kapsillamle ngasi ayuk pung 7:04 rom taba matamda Thobal district ki manung chanba Hairok police station na konba salungpham mayai lekai da leiba mioi amagi mayumda sakhangdaba mioi singna bom ama thamlamle hairi pau asina hai bom thamlamliba imung asi lekai adumakta da leiba Chandam Chandra Kumar Maitei apokpa TH apik Maitei gi yumdani bom adu yum adu gi thongal da thamlambani imung manungi mioi singna bom adu thengnarakpadagi police ta pau piraba matungda police laktuna bom adu lokthokre hairi bom adu kari maram gi damak bom adu thamlamlibano haiba maram chapchana khangba ngamdri hairi nakal amarom da ngarang numit sakhangdaba mioi kharana Imphal gi Kaisamthong Khodam Lerakta leiba RK Sidlajit kauba mioi amagi mayumda su Nongmei round kaya Kapsillamle hairi thaudo aduda mioi amata so apan yaukiba leite Nongmei Kapsillamliba thaudo adubu yamna kana yaningdaba phongdoktuna ngasi maikei adongi miyamna Kaisamthong Khodam Lerak machinda wakat pham chathakibaga loinana yumlakta Nongmei Kapsillamba adubu yaningdaba phongdokre hairi atarakpa update ta Aikoi Maitei sing amato oina punsin naminaduna hawragliba iraibak iramdam amadi icha isu singidamak kannanaba thaudang lominabagi tangai fadaba leire Robin Mangang Mitei inat lining amu hanna hanjilaktuna amato oibagi apunma pangal ama sagatminanabagi pandamda Arambai Tengol 26 unit kakching na chatharakpa nongma panba laibung kabagi thoram ngasi kakching kulen Ibudau khablangba laikolda pangthokre laibung kabagi thoram aduda Robin Mangang khoirakpam Public Relation Officer PRO Arambai Tengol General Headquarter Narem Rajen Mangangcha Thaburel Sanamahi Lining Salai Kakching amasung Marangthem Brojen Hanagi Kakching Municipal Council gi Vice Chairman Oiramba ahum na mithung lensing oiduna miyam da wa ngangki ngasegi thoromga mari lenana Robin Mangang khoirakpam na haikibada Aikoi Maitei sing asi amaga punsin naminaduna hawragliba icha isu singidamak iraibak iramdam asi kanminaramba tangai fadabalai Aikoi gi apunbagi saktam adu sagatminnaba Aikoi na laibung kaba natraga khana nainabagi mifam pangthokpa asi yamna magmaru oi haina su phongdoki thoram aduga mari lenana Narem Rajen Mangangchana hai Aikoi gi inat lining mangtharakpana ngasi Aikoi awaba khudong thiba asi mayok naribani maram asina Aikoi na Aikoi gi inat lining da hanjinduna Aikoi gi apunba ama sagatminaduna apunbagi thauna adu unminabagi matam yore Aikoi inat lining na mangkhrabadi Aikoi gi ifurup su mangkhiba tabani ifurupu kanjanaba Aikoi gi ipa ipu gi lining liklamda hanjinminarani haina phongdoki hana Kakching Municipal Council gi Vice Chairperson oina thau puramba Brojena phongdokhibadi Aikoi gi tunglapchat amagidamak tha ama da nongma panba numit khaktada punminnabagi mahutta tha ama da anirak punma mathau tai Aikoi gi apunma saktam sagatpada Kakching gi leikai gi yumthong dagi thagi sen khaigat nabagi thaudang ama lominabagi mathau tare haina phongdokhi Arambai Tengol 26 unit Kakching na thaudang loduna pangthokhiba nongma panba laikoi kabagi thoram adu hogdokpakda lambi khudong thiba thodok amada laikhidraba unit asege tengoloi yumna Michael Urengbam Sabal Leikai da leibagi mafamda su minute ani tumina leptuna awaba su phongdoki thoram aduda Kakching Kaithel gi akoibada leibi
दुकानसिंग कैथेल फंबीसिंग फमनखिदे दुकान थोंग लोनुना अमदि पोटफम फंबा थादोक्तुना मिफम अदुदा सरुक याखि।